Justice AHANTHEM Bimol Singhna preside Touba Manipurgi High Court na Y Antas KHANNA MOHMAD Abdul Nasir amasung ATOPPA Meoi Ahumgi Mayokta Toukhiba election petition number 18 of 2022 asi HANJINNA LAKHIDABA AMADI MASIGI MATANGDA WAYEL CHATHAKHIDABANA MARAM OIRAGA dismiss Toukhre petitioner AMADI council animakna wafam asi thangatlaba matungda thakiba tariksingda lakhide commissioner gi mihut oiriba council na hana determination application ama file tawba laikre masina petitioner gi mateng pangdabagi maram oiduna mahak case asidagi lapthokibani masina maram oiraga case asi proceed tawba ngamkhidabani hairi respondent number 2 amasung 3 asi hanadagi ex party gi mayokta chathadami amasung respondent number 1 gi council na non prosecution gi damakta petition adu lauthoknaba 2025 ta application number MCEL pet number 17 file tawki court ki maikaidagi thamlakibada representation of people act na default gi damakta thabaktagi potha bagi akaknaba wafam thamdringaida ek asigi Section 87 na mayek sengba provision sing laitanaba Code of Civil Procedure CPC asi chana hanaba yahali mari lainaba Supreme Court ki mamang gi thodok sing palladuna yengsen ki CPC gi order 9 natraga 27 gi makada default tobagi damak petition sing adu thadokpagi ayaba pibani hairi